ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯆꯠꯊꯖꯔꯛꯄꯗ ꯑꯃꯨꯛ ꯂꯥꯟꯊꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤ ꯐꯜ ꯑꯁꯤꯒꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯁꯤ ꯁꯅꯥꯂꯩꯕꯥꯛ एडिटोरियल कलमदगी लौखꯠꯆꯕ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯑꯋꯥꯕꯗ ꯑꯋꯥꯕ ꯍꯥꯞꯆꯤꯟꯕ ꯑꯋꯥꯕ ꯅꯪꯂꯕꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯊꯤꯟꯊꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯉꯁꯤꯒꯤ ꯁꯅꯥꯂꯩꯕꯥꯛ एडिटोरियलꯗ ꯌꯥꯎꯔꯤꯕ ꯃꯇꯝꯒꯤ ꯋꯥꯐꯝꯗ ꯂꯨ ꯀꯣꯛꯄꯗ ꯂꯦꯟ ꯇꯥꯕ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯄꯥꯎꯔꯧ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯆꯨꯝꯅ ꯍꯥꯏꯕꯤꯔꯝꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯒꯤ ꯆꯍꯤ ꯃꯦ 3ꯗꯒꯤ ꯊꯣꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯕ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔ, ꯀꯥꯡꯄꯣꯛꯄꯤ, ꯇꯦꯡꯅꯧꯄꯜꯅꯆꯤꯡꯕꯒ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯇꯝꯄꯥꯛꯀꯤ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯑꯃꯁꯨꯡ ꯃꯅꯥ ꯃꯁꯤꯡ ꯃꯍꯩ ꯃꯔꯣꯡꯁꯤꯡ ꯊꯥꯗꯨꯅ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯖꯒꯗꯕ ꯀꯌꯥ ꯉꯁꯤꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯁꯨꯕ ꯉꯝꯗ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯆꯩꯊꯦꯡ ꯅꯪꯂꯤꯕꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯌꯥꯎꯅ ꯑꯆꯧꯕ ꯀꯩꯊꯦꯜ ꯀꯌꯥꯗ ꯄꯣꯠ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇꯕꯅ ꯄꯣꯠ ꯁꯤꯜꯂꯛꯇꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ 60,000ꯒꯤ ꯃꯊꯛꯇ ꯃꯌꯨꯝ ꯃꯀꯩ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡ ꯑꯃꯁꯨꯡ ꯅꯛꯅꯕ ꯃꯔꯤ ꯃꯇꯥꯁꯤꯡꯒꯤ ꯌꯨꯝꯗ ꯂꯩꯅꯔꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯁꯥꯐꯨ ꯑꯃ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯂꯦꯟ ꯌꯥꯎꯅ ꯅꯣꯡ ꯆꯨꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯌꯨꯝ ꯀꯩ ꯃꯩ ꯍꯨꯝꯗꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯊꯥ ꯈꯔ ꯑꯁꯤꯗꯗꯤ मफम खरा खक्तदा थोक्लम्बनी अदुबु हौखिबा नोंमाइजिंग नुमित्ता लेन यावना सिटखिबा अकनबा नोंग्लै नुंसित अदुना मणिपुरगी मफम कयादा पाक्तक्नना अमांग अता थोहनखि ngaranggi len puba nong nungsit adu mamangda amukta thokidriba oina ahal lamansinna phongdoknabasu yauribani len puba akanba nong nungsit aduna maram oiraga yum kai kaya lowba yadana mang taki yum kayana humdoktuna manghanki len yauna chukhiba akanba nong amasung nungsit amasung aduna Imphal West, Imphal East, Bishnupur, Thawal, Kakjing amadi atay district ki mafam kayada haining ngai leitana chaitheng nangki yum kaya lawba yadana amang ata thoki imung kayada mayum humdokhibadagi leifam leitaduna imung manungi machin manawgida saidang fam lawduna leinaba yauri amang ata tholakpa yum singadu kanagumba sel leiba kangbugi oinadi tin leiraga kupsinba ngamgani adubu sel sulejadaba lairaraba imung kayadi kadaidagi selna yum sing semjinaba tin lawrugani upai leitaduna plastic polythene natragana tarpaulin na chingba leiraga kuplaga nongkhanaba honaba leptre khanghaudana tholakpa mahausa gi oiba thodok kaya asina maram oiraga amang ata tholaklibasing mari leinana deputy commissioner singna pau phaunarakpa chief minister gi maiketagi khangnabagi thabakta mari leinaba district authority singnasu thabak lokhatpa haukhre masimak yamna phaba amasung achumba khongthangne asigumba awaba tarba imung kya asigidamak leingakna relief ki mateng karadang oirabasu phanghanana honariba asi mari leinaba singna ahenba manpower na chingba thadaraga amang ata thoklibasing leingaki oiba segment ama athubada tawbiraga yariba makai awaba taraba leifam leitriba imung manunggi miyoi singi awaba kokhananaba thabak lokhatpa haibasi lengak amagi tawfam thokpani lawukta ingkholda thaba mahai marong sing mang takliba kaya asigi compensation kharadang oirabasu pinaba thabak lokhatliba asibudi yamna fai adubu masigi matam khara kontharaga tawba yai yamna magmaru oiribadi mi leinariba yum kaya akai atoi thokpadagi leiba yadana sapagadaba mafamda
Saidangpham lauraga lairiba asi hana kokhanbaduni matang asida panjaningbade laingaki mari lainaba district administration gi maikaidagi laukhatliba relief camp relief amasung rehabilitation gi thabak thoram sing asi hena yang na sangsinuna awaba daraba miyam asina nangliba khudong chaba sing kharadang oiraba sugo hanana bahona ningi awabagi mathakta awaban nangliba miyangi pungning kharadang oirabasu lumnaba honabifam thoi haijaningi masini pujarakliba sanalaibak editorial kalamdagi lokhatjaba matamatamgi Wapham makatarakpada kanglaipaki mairadagi amuk lokhatjage lu kokpada len taba habadu chapchana thoraklare chahi ama helaklaba manipur da thokliba kanglup ani gi sathiraba lan ase bharat laingak na loisina na bahot na badi lairadana kumai yengbugum yengduna leiringai aduga manipur laingak na so bharat laingak ki mafamda lan ase loisina na bakarigum wahai amata haijaba ngamdana lan asina manipur miyam yaifana haifam khangdana wahan bahibadu oire manipur laingak ka miyam ga afaba mari thamba ngamdre laingak loising na su makhoi na thokpa adum tawduna leire laingak loising amata oina punsinduna bharat laingak ta akanba pressure piduna lan asi loisin biu haijaba phau ngamdre maduna manipur gi laingak loi oiriba MLA minister pumnamak manipur miyam na aduki matik waro bahibadu oire asumna manipur miyam na maramda manipur gi ching amasung tam animakta koina chathok chasin tawba ngamdana leiringai buffer zone amadi red zone khurak hangdana leiringai matam asida aikoi miyoi ba khujo kharana umang wamang leptana kok thorakpadagi mahaina ngasidi mahausagi khal kham thengna kaitharakduna akan banong leinungshit akan banongju amadi len angakpa phangna taduna manipur miyam aduki matik awaba haibadu oire yum kai amadi mahai marong kaya paksana mang tak pahaibadu oiduna awabagi mathakta awaba hapkat pahaibadu oire tasengna hairabada oiriba fibam asi aikhoigi ipa ipuna hairamba lukokpada lenta pahaibadu chapchana thoklare haujik leibak miyam kham thengna wariba asida yaudribasi aikhoigi lengak loi minister MLA singdang mangaire haina miyamna phongna chaknari ngangna saknarakpa manipur lengak ama ichau chauna leina kuki narco terrorist khujo kharana manipur da nomai kapsinduna landarakpada manipur lengana chapchana mayokna duna lanthengna bangamde tasengna makidi manipur gi chief minister na mangjil thana chongthoktuna masamakna terrorist ni haina lauthokraba kuki narco terrorist sing asi lanthengna duna kuki takthokinaba hona khigadabani madu ngamdragana bharat lengak ta haijaduna manipur da thokliba lan asi khudak ta loisilu hai manipur da bharat lengak na lan asi gi mari leinana thajilakliba masing yamlaba central security force singna masagi pangthokpam thokpa mathau pangthokpa ngamdriba sikarigino haina ichang thongna prime minister Narendra Modi union home minister Amit Shah amadi defense minister Rajnath ki mafamda ichang thongna haifam thoi atuba lan asida chahi ama helaklaba phauba manipur gi chief minister na haijaba ngamdana aduki matik pangdabagi saklol lauduna leiba asina manipur miyam angakpa phangna wahanbani loinana lu kokpada len taba haibadu chapchana thokhanbani haibada la loidra khale housing manipur miyam awabada khamthengle supham nompham khangdre nomada chara ani suna chaba ngamdaba imung kayara leirakle masigi mathakta masagi mayum makai kuki narco terrorist singna tumna mai thadop pikhibadagi relief camp da miyoi lisung humpu hena changjafam lauduna leiriba sisu awabagi punsi marel amada hojik lelibani kaidongai masagi mayumda chatkadabano haibadu manipur lenga ki mafamda miku khudingi hangduna leiribani aduga wahang asigi paukum manipur lenga nangasi fawa chapchana pidana makhoigi relief camp ta awabagi punsi marel amada adumak lehelibani asumna miyoi bagi hakchang phangna manghan baga manaraba lengak ama leina manipur machet tana thugaina bahona riba narco terrorist fawada lanthengna bangamdaba asina leibak miyam da Wapham thoktaba awaba adu lengak na kokta thongat pibani masung manipur lengak na kayagi matik chonbagi haibadi pangdabagi haibatarabadi manipur thugaina ba haibadi manipur dagi separate administration amadi kuki homeland tanaba kuki jo MLA tarana afongba yeknaba oiduna